Hi, I am Dr. Snam Sekharjit Singh. Welcome back to my channel. Masidi urology ga mari lenaba topic mayam ga kanagadaba matangda khara taminasi. Masigi topic si aina khanbada urine da yaoba English tana doctor singna maron da hematuria haina koba symptom sigi matangdani. Masigi symptom hematuria hariba masi it's a warning sign. Yamna lubalina gi obisuyai irai laibagi obisuyai aduga usually ayam matamda treatment ama munna tiget pa aduga treatment ama layeng bagi thorom paket pa darkar lebang haktani aduna masigi warning sign si yehoda haijege neglect toroidaba sign amani ising mari dagi akoina thoraiba isi mitna heta uba yaba khang yengbada khangba gross hematuria haibadi i nin he na khangba yawi kadimum kanda nang launa i matum clots ka yorok pusi yawi aduna gross hematuria haina level tawre aduga kadimum kanda na microscopic hematuria somgi urine gi test tobu matamda RBC yamna yaoba aduga i yaobagi matungina protein na chingba khara ising ulakpa sigumba microscopic mit adi wangam dawa test toboda uba sina microscopic hematuria kawi adu karim kanda akoina sum yengbada tesu tawde isu yam mande adu machu di ole machu ngangnei nei aduga khar dark oi sa kan yamna kungna longma cha gumba adugumba machu dark color orba adusu hematuria nene singnaraga test tobuna fai doctor tanabana fai hematuria gi maramsi mayamda samlapna haijage yamna detail loiba doctor gi maron yaudabida hematuria gi maramsi yamna chamba haidi layengbada adum phaganba leina khara su oibi hai example loina kudam loina hairabada urinary tract infection toba urinary tract infection tobada thokba hematuria sidi ayamba matamda ising chappada saba thuppa khara toina satpa aduga lahu masa ma loina bagumba pukta khara na bagumba masi khara loini karim kanda leina khara luba haitare ai khwaidigi hen lubado haijarage adu marak kita su khara leiri khwaidigi hen lubasina urinary tract ki organ leiriba mayamsi mayamna su khangbiramani kidney haiba mane kidney gi mabuk ne ureter hena pipe ma ising khawbok satliba lambi inchi tara muksang basimane ising khawne aduga makhada ising thopum pipe sine masi mayam sida karigumba makhalgi cancer leiraba khoigi carcinoma oirasu natraga atopa makhalgi malignant disease leiragadi I thokpa usually gross hematuria sina haidi hektamit na yengbada ubasi aduga adui mathakta thoibase pangna nadana sungna nadana haibra kaimta nadabida isingda I yawra ine na khangba sigumbasi irai laiba English ki term dadi painless hematuria harga khangnei adu masigumbasina ayam matamda khara luba leina maruina harabada cancer na chingba ising marigi oigalli adugi maraksida mok khoigi hemorrhagic cystitis haina isam samba ising khawda infection tobadagi ising chapadaga yam wabaga yaoba toin chatpa phajan thoktaba adagi machi thokpa aduga saba thupa yaoba sida aduga si khara yam yaoba chumnagi infection da yaoba dudi khijitang machu ngangi ne ga haiduni aduga sida yaoba sina yam yaugalli aduga marak tuda muk atopa thokpagi maram mayamam grade mayamam su leigre adu marak tuda urologist na toini yengdaba aduga nephrologist haiba kangbu duna yengba medical doctor treating kidney diseases aduga mayamna khangbibada dialysis ka tawba da yamna involved torbi doctor singdu nephrologist kawi aduga moida ayamba satpa yawi natragana akoina uraga akoina moida thaba aduga moina yengba howraga khara urology na tawgadamni hara akoida amuk refer torpa adugum chane aduga glomerular nephritis haiba leina se ising marigi infection makhalamani aduda masida immunity ki maramda immune reaction ki maramda khara yawi anu glomerular nephritis se angang da su tawi ahal lorga su tawba yai anu angang wai da hogragadi konna kidney si moina sahi yam khala kanda sum contracted oirakpa pixel lakpa magi manung sida magi matong mayam si fibrous tissue na singba onba kidney function handarapa aduga iroi lorbedadi
kidney failure ga chatna laying makhal makhan gi dialysis natraga transplantation ga tobu chatna ba yaba adugum hidak lena khara lei aduna samna hairabada chamba infection yamna luba cancer ne singba adagi maya yoba ising marigi hemorrhagic cystitis aduga medical ga yamna lonjanna tolana leiba nephritis glomerulonephritis haiba group se adu masigi sumaina symptom leibasi isana yengmadadi aigisi wari da tabda sumai mali hairagasu khwaidagi fabadi doctor usually and a urologist aduga yamna mile hematuria ising machu kitanga onbagi laihoga yaoba kidney mapada ka khara khana ba yam kanna lengba thinbadi nataba mai mit pomba ising chapda likpa sina singba tora agadi nephrologist doctor rubana fare aduna tadna gross hematuria oiba aduga puk da lengba thinbaga yauraba haidi nung leibadasu e thoi ko aina haibada nung leibada thokpa e sidi ayamana madu thokdringeda ayamba laknei adu thoga lakpasu kaim yaure dunai panjadabani kana gumbana kidney da nung leiba natraga kidney gi mabukta mabukthore mabukta gi maida urethra la kanda yam kanna spasm ga tawbadagi thokpa adumugumada su kidney da nung leiba mi gi su e thokningai ni adubu ayamba matamda khoina naba thingnabasi moisi naren lae investigation tawringeda khara leraga e thorpana duna nambani aduna ngasayina hajegba makan mai dunungda nung leiba mi da su e thokpa yai habasi su khangbiro duga nung leiba mi khudima ti singda e yaugani habdi leite aduna masigumba ga si doctor tanabira kanda isam samba test khara ahambada tawgani urine routine examination na singba laihogumba yauragana ising namthiba machu onba yam kanna ngang bai mathakta khara neibaga yauragana urine culture and sensitivity haidi mahik yaubra na yengba aduga yauragana antibiotic karma sani gaido yengthokpadoba adi mathakta yamna chamba test x-ray ke UV pukki x-ray matang loba natraga ultrasound tawraga kidney da ising mari da ising khawda sina singba phum singsida nungi tumor gi natraga infective lesion gi sign mayam leibra yengba aduga atopa igi test kidney function test na singba tawrakanda CT scan sometimes MRI in some people who the CT scan have x-ray khara sai aduna madu yada mi do MRI na singba adugo atopa test mayam amsu lei aru baduna mathangi wani common yamna samna khatang panjaramge akupari doctor unarga tana matam dung thorakani khoi angiogram haidana singi sensida contrast material x-ray dugum capsule laga CT scan tawba sumnagi x-ray angiogram loba lei adugo CT scan tawba kanda de khoina capsule gi vidaksi sing e du da direct ta capsule badina te made aduga kano da filter tawga kidney na thora kanda mana puthurapodo du yenga kanda kidney mapasida maside de yam vascular be yam leire ga khangba aduga chumna gi asengba angiogram sidana koina e utong da gi chelak pasina particular area of the kidney of the bladder adugumada sanga kanda masidi leina aduguma phatabam leiramani haibasi khangani adu karim kanda koina malignancy ni kaina potsi matum mamsu leire isu yam thoe na su ke na de adu tawro kanda chingnabadi phataba leina cancer in chingnaragasu sometimes arteriovenous malformation haitare e utongi malformation leibadasu online tawba yawi aduga e thokpagi maram amadi yamna mayam heta gyan tabini asokapan accident daga tawbada kidney mapada yegiba thakdagi tarakpagumba udai taba dagi phuna chainabada sona kanubada adugumba thokpasu adum trauma dasu am soi aduga e yam thokpa leina amsu lei leina nate condition amsu lei maduna road traffic accident da koi pelvic area se lower part of the body nga sa hip bone gi mapas de ga taktana khotana thangai toragadi ising khawda soktana e yam thokpa e clot na thangatana wadana ising ga satpa yadaba natragana yung hanbadai sing e yorokpana taba hali si thore si ising e wona sendaba du si yawe ana mayam punamakigi koi gi togdaba thabakti matam thengdabidana masigi symptoms is indicated to some serious disease sometimes very well treatable sometimes it takes months and years to treat aduga doctor unabiragadi nganna khangoragadi nungam leire lokhosi infection ni hidak thaji aduga sireida tumor am leire masi tumor si kidney manungdani machet amtang lothokpa yari natragana ising khawda lei adu manungdagi khulai tingjalaga khoigi electrocotrina laser na aduga lothokna upa yam lei mayam toraga masi lokthoragadi cure phangba yai ga si madu stage daga unaragadi phanayam phataba symptom moragasu leina phataba moragasu punsi kaya tende aduga khara advance na laaba magi leiba organ du di khar chathokraba athap phum de spread ka tawragadi khoina phanayam tawdanasu
ꯃꯌꯥꯝꯒꯤ ꯂꯩꯅꯔꯤꯕ ꯂꯥꯏꯐ ꯁ꯭ꯄꯥꯟꯁꯤ ꯌꯧꯕ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯒ ꯄꯨꯟꯁꯤ ꯍꯤꯡꯕꯗꯁꯨ ꯈꯔ ꯑꯋꯥꯕ ꯅꯪꯕ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯕꯅꯆꯤꯡꯕ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯦꯃꯥꯆꯨꯔꯤꯌꯥ ꯍꯥꯏꯕ ꯁꯤꯝꯇꯝꯁꯦ ꯃꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯉꯔꯥꯡ ꯈꯤꯇꯪ ꯄꯨꯛ ꯂꯦꯡꯈꯤ ꯀꯩꯅꯣ ꯃꯆꯥ ꯑꯃ ꯃꯩ ꯆꯪꯕ꯭ꯔꯥ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯩꯕ ꯇꯧꯔꯝꯒꯅꯤ ꯐꯖꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯌꯦꯡꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯃꯤ ꯌꯥꯝꯅ ꯂꯨꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯏꯪꯅ ꯇꯞꯅ ꯂꯩꯊꯕꯤꯔꯣ ꯈꯔ ꯂꯨꯏ ꯍꯥꯏꯔꯒꯅ ꯇꯦꯁ ꯃꯈꯜ ꯃꯈꯜ ꯁꯨꯅꯕ ꯇꯧꯊꯣꯛꯑꯒ ꯂꯥꯌꯦꯡꯐꯝ ꯊꯣꯛꯄ ꯇꯧꯕꯁꯤ ꯌꯥꯝ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯍꯦꯃꯥꯆꯨꯔꯤꯌꯥꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯁꯝꯅ ꯍꯥꯏꯈꯤꯕ ꯃꯔꯝꯁꯤꯡꯗꯣ ꯑꯗꯨꯝ ꯁꯣꯝꯅ ꯀꯩꯒꯨꯝꯕ ꯏꯁꯥꯗ ꯁꯤꯝꯇꯝ ꯑꯃ ꯂꯩꯔꯒꯗꯤ ꯅꯤꯡꯁꯤꯡꯉꯒ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯗ ꯎꯅꯕꯤꯕ ꯍꯥꯏꯕꯁꯦ ꯁꯣꯝꯒꯤ ꯀꯥꯟꯅꯕ ꯑꯣꯏꯅꯤ ꯃꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯎꯅꯁꯤ ꯕꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ